Imphal COVID curfew thugai miyoi sing faganana bhona ruba police team amada laikai gi miyam na nung thumjinduna landakre hogdok asi Imphal ki manung chanba khurai hekru makong komidok ta thokibni hairi hogdok aduda police ki gypsy gari amagi mamang thangba glass ki akai atoi nangki police personnel amata asok apan nangbagi paudi laite police na laikai gi miyoi ani curfew thugai duna lambi da tholokpagi damak detain tawki tungda hogdok adu yaningdaba phongdoktuna miyoi sing aduga loinen laikai adugi miyoi kharana attack adu chatharakibani hairi Imphal gi Manipuri da lupa crore Nipan ga lakh humdra manga rongi oiba brown sugar gram listening nipan ga chamapan humpugu taruka konana miyoi ama fare operation adu anti smuggling unit custom division Imphal gi officer singna sathakibani haina police ki paw amana hairi drug ka corona farba miyoi adu MD Tamiju Rahman chahi kunthra ga mathoi kawi Imphal West ki manung chanba paw bidek magmai Imphal West ki manung chanba paw bidek mai laikai degani thodok adu ngarang Imphal Dimapur Parangi Manipuri da thokibani MD Tamiju apokpa MD Abdul Rahman Tata truck amada drug sing adu pudung lakoni truck adugi registration number NL01L 8966 ni hairi thodok asigi mari lainana NDNPS Act 1985 ki makhada case ama register tawkre Chief Minister COVID-19 affected livelihood support scheme nasi hogdok pada am hairaga hojik na ona taina ba oi haina SP DPO Manipuri President MD Yunus Khana hairi scheme asi amuka hana yengsen haningi iramdam masida COVID-19 gi saina khol miyoi kyana khangle hoji yum puriba disable kyana matau karamna lelangani HIV amadi AIDS ki saithing phongduna lukra oheuraba kyana matau karamna lerangani street vendor di oheuraba yumda fi sariba kyana matau karamna lelamgani taseng na laborer oiraba nongwi surga chajaba miyoi kyam su leiri haina Yunus Khana hairi Chief Minister COVID-19 affected livelihood support scheme asi beneficiary lista disabled sing amadi mapurable laikidaba sing su johon view haina appeal tarokli ngasi CMO Bisnupur gi mideng makhada amuko amasung Covid ka puna sanminariba all naso United Club Organization amasung nacho Gram Panchayat ki makhada chamber village level COVID-19 task force nacho ga kusam naduna nacho gi oina marirak suba vaccination campaign pangthokre amuko ge advisor L Ranjit na nacho the miyoi khudimag vaccine kapthok haiba pandam thambag loina ngasi gi vaccination campaign asi pangthokni haiki ngasi gi campaign asi da miyoi chamnga ga tara hida kapthokni Tamthiraba COVID-19 laina laitat asi laksan na hona bada ambulance driver singna loriba thodang kya bo ikai khumna bugulwena na ngasi nungthil Kumbi Ideal Youth Development Organization kido Kumbi gi thomi singna Kumbi kendra COVID-19 positive ora pa yorko matamda ka thokpa loina na masagi ikoven puthokna ambulance service toriba borayang bidagi MD Abdul da PPE amadi sel ona lopale singani piduna puning thogotpe puning thogot pa getsam ba thoromadu da kido Kumbi gi president khangebam netajina wafong kya phungdo lagna haikida Kumbi kendra sigi manungda anai amadi COVID-19 positive orapa miyoi kya gidamak matam sangna ka thokpa lagiba ambulance service driver MD Abdul na PP yaudana service toba ubudagi mahaki safety gidamak loinana miyamgi service toba da hena kudung chana na bugi wakal londa gido kumbi gi maiki digi PP amadi sel gi tengbang asi ibni haiki